Ngasigi video asida Uttar Pradesh ki Prayagraj ta pangthokpa Mahakumbh Mela 2025 ta lai pareng charik pareng yonduna leibi Monalisa Bosli Kobi sahi tara taruk ki nupi masa asina kamdongna February thadagi shooting haugadoriba Bollywood movie The Diary of Manipur haiba cinema asigi character amagi offer kamdongna fanglibano amadi masigi matangda iramdam Manipur asigi iningthau laisemba sana jawbuna mahaki Facebook account ta kari phongdorokli haibadu khangminasi viewer singna loiba phawbudang meng view Monalisa Bosli masagi chahi 33 surabi nupi masa asi Madhya Pradesh ki Khergon district tagine Madhya Pradesh ki Khergon district ke Mahesor haiba mafamduda angang oringaidagi layonduna mahaki imunga punna leiraki Uttar Pradesh ki Prayagraj ta 2025 ki pangtokpa Mahakumbh Mela da leipareng charik pareng Rudraksa yonduna leiringai content creator amana nupi masa asiga wari sanabagi video adu social media da miyamna share tongnarakpadagi viral oirakibane thoidokna Monalisa Bosli na viral thuna oirakiba maramasi miyamna asigumba lay yolibi nupi masa asige saong sada thoidokna mahaki fajaraba mijeng amadi mahaki daski skin asinani phongdoknari nupi masa asina viral oirakraba matung mahaki kumbha melagi pot yonfamda miyamna laktuna selfie kapminaba amadi madugi photo video singdu hena social media da miyamda yorkibani yamna nauriba update amada Monalisa The Diary of Manipur haina mingthonba Bollywood film amagi character gidama Bollywood movie gi writer amadi director Sanos Misra ga sign tongnakhre Sanos Misra na Monalisa gi yumda chalubagi pau mahaki Instagram da post tauki mamangda Sanos Misra na The Diary of West Bengal koba movie amasu photographer matung The Diary of Manipur hairiba movie asigi shooting gi matangda Sanos Misra amadi Monalisa amadi mahaki family ga sanakiba wari gi matangda miyamda maikai animaktagi share tawrakpadi leitri asumna viral oirakliba nupi macha amana The Diary of Manipur haina mingthonduna puthokadoriba Bollywood film amada achoba role ama act tawgani haina sign tawnakiba asina asengba oiragadi mari leinabasingna kupna amuktang yengsil hauba mathautai haina iramdam kanglaipak asigi iningthau laisemba sana jawbuna mahaki Facebook account da post tawrakli